Mayam Krumzari, Adom Nengbiribasi Impact News ni I Joyshree Usham na Impact News ki Impact Health Link for a Healthy Manipur program asida taram nokchari. Ngasi akhona akhanda na pujarikliba topic asi 38 National Eye Donation Fortnight and its importance in Manipur. Malem asida Manipur yauna taibang asi lairiba mayam asi uwa fangdraba pokpadagi or accident kumba thokpadagi mitse uwa fangdraba adukumba mayam lairi aduga akoina uwa fangliba akoina akoi siraba matung akoigi mitse dan tawraga uwa fangjadraba mioi amabu or akoigi mit akoigi mioi amana mi ani uhan bangamgani aduna akoina ngasi akhana pujarigba topic asi National Program for Control of Blindness and Visual Impairment under NHM Manipurna sponsor tawiba program ni guest oina election biribana Dr. Ningombam Reagan, Cornea consultant at State Ophthalmic Cell, Lamphel, Ophthalmologist, District Hospital, Thoubal, amadi Dr. Leishangthem Rita, Ophthalmologist, District Hospital, Senapati. Dr. Animakputaram Nokchari. National Eye Donation Fortnight se hafta ani chupna akoigi 15 days ko annually chahi chupagi ko India manung da loina mak pangthoe masigi observation se nongmani ni da loisan da bida numi tranga ni sangdopagi maram se koigi public da mainly koina target tori se youth da ko moida awareness pema piba awareness haidi akoigi eye donation se karino eye donation sina tawraga kaidaba kanada kana hali eye donation to buda kari changi masigi benefits ina karamba makhangi mami tangbada haidi khoina khangdaba mi amandi eye donation tawraga mami tangba mi amada mitse lawthoga mitse hapaga muise ugani na khalle bako aduna khoina masigi concept se clear tawnaba eye donation sida khoina eye gi related disease haidi any cause of blindness na te just cornea haiba koi gi mit ki khwai gi mamang anterior most laiba mingzen dawna transparent ba pot se cornea ka we masigi blindness se asi khatang ne be treatable to yari se corneal blindness se eye donation ni manung chali se only corneal blindness eye donation haraga koi gi eye gi part loina mak sit lokthok ga loi hapaga yagadaba na te just cornea khatane duna cornea gi blindness to the treat to bagi main kaino se khoi gi laibak pha ba hagadra cornea mi to pana donate tor ga mana si bakan da donate tor maga pithok maga di udaba mi gi si uhobanga meba aduna ma se treatable oiba laina ni pesa changba sunate mi mana sira kan da mangon da gi kemta mangza ga da banate tumgra da ba organ do mana mi to pom da uhalam badune aduna masigi awareness de yamna maru oina lawe kari gino haraga di khoina saigi India manung da overall khoi gi mid udabagi changse yamna wange bako aduna ngasi ki corneal blindness se chahi ki 25,000 30,000 annually some added up tore already backlog se more than 11 million labors is the annually every 25-30,000 se blind ore due to various reasons ko adu duna masigi backlog se clear to ba ngamjring sida khoina demand sina yam jala ani supply dana donate tong na mi se thoglak traga di motivate itaw to traba awareness lai traba adu di donation se wat pana khoi gi supply se yam ngamak ta bani na backlog se yam laiba backlog yam laiba sina di kai dore ha kan da khoi gi leibak ki oina ko productivity da su burden na mo oiri ne ba mit u da ba hai sina di magi masa mathan da gi independently thabak to wanga moi adegi pesa puthokpa income da loina mak soidare ba asi sina khoi gi backlog se yam aga di country du ki su dum burden oirani world gi oina su burden oirani aduna kari gumba mi sigar kan da mana donate toraga mi du independently hingbanga ba financially independent oiba adu oraga di backlog se clear toraga di khatang burden do less oire ko aduna masigi awareness se khoina piba se yam mathau tai adugi matung da mo khoina sigi program sigi matung ina all over India da koi gi involved to river personal se I personal those involved with transplant eye bank leba personal ko aduga counselor moi khoi sing se khoina loina involved tawraga awareness public the piba district level da district hospital sing da state level da ko aduga even khoina school gumba pamphlet in thopa chatra naharon sing se awareness piraga di makoi da eye donation se karino ina khangalaga di koina sigi backlog se clear to bangam gani haina khale ko adugi mathakta mo khoina donation tauba matam da khoina face story sing se superstition misconception haigadra ni marakta fear khara si khangdaba gi reasoning do aseng ba khangdaba gi eye donation je to ge khalaga su as masina
hayang mit lokthokraga mathang mapokta pharak tagadra khotgadra haina khanbagi ko polko matamda mit yauro oi hai mit uru oi hai haiba natraga disfigurement lakadra haibagi misconception khara leiri ko karamana PBI karamana PBI de aduna chingnara laibanina fear ma yawbanina makoina pininga ga su donate to bangam deba adugi singse loina clear tauna bagi pandam da koina awareness 15 days adum every year to bani haidar yam nuwaise doctor makha tar ko se Dr. Reagan lak chagi doctor ose okhina corneal blindness har ga magi magnitude se or blindness in general my magnitude se kamaina laibage aduga Manipur da mit uwa fang da bagi si zina kyam laiba aduga corneal blindness haise masi pokpadagi or pazala or magi matang da su ka thambi mane haise ge nasai madam na jo haijagre haibi gre ngasagi corneal blindness haibasi karino ha matamda khogi mid eyeball gi mamang ithang thang leiba mingsen na iru lu ba khoi mid na ha ha ga su khangna ba haiba mid ki saru ga sida koina dark tarak ba karigum laina sing maram sing du da yam haijage masida dark tarak ba maksilak ba maram oiraga khogi mid seng na uba ngam da bani khangde na trangna sumu u da ba ya yam kaida dark se yam thana taraga di mit se karim ta uba ngam da ba masibu corneal blindness haina khoina khangnei and corneal blindness ki siguma mitang magi mong sikatani khoina khoigi eye donate tawraga donated eye du dagi khoigi cornea magi clear oiba cornea hai tare maksan da ba dark ta da ba cornea du na hajiki hariba mit udo mi gi dark ta ri ba cornea du ga sindok na raga mi udo mi do amu hana mit uhan bangam ba provided magi retina dagi optic mit ki nerve sing the sok da ba taraga di amu hana yamna mai pak na asigi kano present day sida akoi Manipur da phau uhan bangam me aduna masigi kayam yamna sigi corneal blindness se asigi prithvi sida akoi 1.27 crore muk lai ra akoi India da so adum 11 lakhs more than 11 lakhs sahi khuding gi madam na haibi ke ba adum back sahi khuding no cases sing jo hapsalai ni aduga masigi akoi na operation tauna ba matik chana mina eyeball se donate tawbira abra haibadi adu tawraktri ngasi bokta yam wana tawri aduna ne akoina eye donation je yam hengat pa ma mathau tari se Manipur gi oina su semga chapsabi data di leitraga su akoi Manipur da su yam sauna thengnari ba samasya makhalamani adagi masi kari dagi tholke hai taragadi za haibi ke ba pokpa dagi tholpa ya my percentage ti yam neme pokpa dai tholpa se yam tin neme ado ayam bana kai de tholka da mit da sokpa chaina thinba phaudo na thinba na trage ufun changi dai sokpa accident dai sokpa plus adudagi tholakpa mit ki cornea se infection tholakpa dagi matam sana yang hauda dagi kogi infection do ko na yang ka phara ka ju dak ta le hoba natranga infection do mahik to na kanman gi dana natra matam sana yang hauda dagi mit na ha se horakpa bhagyawe admaina horakpa gi case natranga accident thokpa da yam sathina sokhiba mit na ha se yam chaw na tat pa khot pa yaw gi ba koina fossil laga ju magi water leak to ohen the water tight ohen mangam da fall kan so dum kan da yamna emergency da koina khudak ki oina cornea transplant ta hogadam ne ta hodraga de khoi eyeball da shrunken da hoga eyeball da si gi ne ha tara mo hana uhan bangam